ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯍꯦꯟ ꯁꯅꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯕꯥꯟꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤ ꯄꯥꯟꯕ, ꯃꯅꯥ ꯁꯥꯡꯕ ꯑꯃꯗꯤ ꯃꯈꯨꯠ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯕ ꯑꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯂꯝꯍꯥꯡ ꯑꯁꯤꯗ ꯍꯧꯕ ꯅꯥꯄꯤ ꯑꯋꯥꯡ ꯑꯋꯥꯡꯕꯒꯤ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯔꯤ꯫ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯀꯣꯛꯇ ꯃꯁꯤ ꯑꯅꯤ ꯄꯥꯟꯕ, ꯑꯩꯒꯤ ꯅꯥ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯁꯥꯡꯕ, ꯈꯨꯖꯤꯟ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯈꯩꯁꯦ ꯌꯥꯎꯔꯝꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯗꯦꯗ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯃꯅꯥꯇꯣꯟ ꯉꯪꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩꯁ, ꯃꯈꯣꯜ ꯑꯁꯤ ꯀꯩꯒꯤ ꯃꯥꯜꯂꯤ? ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯩ ꯂꯥꯛꯂꯤ? ꯀꯩ ꯑꯁꯤ ꯐꯥꯗꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯄꯥꯛꯅ ꯂꯥꯛꯇꯕꯅꯤꯅ ꯁꯥ ꯀꯩꯕꯨꯁꯨ ꯐꯥꯗꯨꯅ ꯆꯥꯕ ꯇꯥꯔꯦ꯫ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯗ ꯅꯠꯇꯅ ꯁꯥ ꯉꯥ ꯐꯥꯎꯕ ꯐꯥꯗꯨꯅ ꯆꯥꯏ꯫ ꯃꯍꯥꯛꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯉꯪꯉꯪꯗꯨꯅ ꯆꯠꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯩ ꯑꯆꯧꯕ ꯑꯃ ꯑꯥꯗ ꯆꯠꯇꯨꯅ ꯂꯩꯔꯦꯅꯦ꯫ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯐꯥ ꯍꯦꯛꯇ ꯐꯥꯎꯔꯒꯦ꯫ ꯅꯥꯟꯊꯣꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯟ ꯆꯣꯡꯗꯨꯅ ꯀꯩ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕꯅꯣ? ꯃꯀꯣꯛ ꯑꯁꯤꯗ ꯃꯁꯤ ꯑꯅꯤꯁꯨ ꯄꯥꯜꯂꯤ, ꯃꯅꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯥ ꯃꯈꯜ ꯑꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯈꯪꯒꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕꯒꯤ ꯏꯕꯨꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯝꯂꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄꯅꯤ꯫ ꯐꯔꯦ, ꯅꯪꯕꯨ ꯑꯣꯏꯅ ꯍꯥꯠꯇꯨꯅ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯕ, ꯁꯥꯁꯨ ꯃꯥꯟꯕ ꯅꯪꯕꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯥꯔꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯀꯩ ꯑꯗꯨꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯥꯇꯣꯟꯗꯨ ꯉꯪꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯜꯂꯤ, ꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤ꯫ ꯑꯩꯅ ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯕꯨꯛ ꯑꯁꯦ ꯄꯦꯟꯅ ꯐꯛꯇꯨꯅ ꯆꯥꯔꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯀꯩꯖꯥꯎ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯃꯈꯨꯠꯆꯤꯟꯅ ꯈꯣꯠꯄ ꯌꯥꯎ, ꯃꯈꯣꯡꯅ ꯈꯣꯠꯄ ꯌꯥꯎ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯠꯆꯤꯟ ꯑꯆꯧꯕꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯈꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯅꯦ ꯃꯁꯤ ꯀꯩ ꯑꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯈꯠ ꯍꯦꯜꯂꯟꯈ꯭ꯔꯔꯣꯏ꯫ ꯅꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯊꯧꯔꯕ ꯈꯨꯖꯤꯟ ꯑꯁꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯅꯃꯤꯠ ꯑꯗꯣ ꯍꯥꯟꯅ ꯀꯣꯊꯣꯛꯀꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯔꯒꯦ꯫ ꯃꯈꯣꯏ ꯈꯨꯖꯤꯟ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯣꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅꯁꯨ ꯈꯜꯂꯤ, ꯃꯁꯤꯒꯤ ꯖꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯛ ꯆꯥꯎꯕ ꯀꯩ ꯑꯩꯅ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯗ꯭ꯔꯅꯦ? ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯩ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯨꯛꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯃꯈꯨꯠꯆꯤꯟ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯀꯩ ꯑꯗꯨ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ꯫ ꯈꯪꯂꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯉꯝꯕ ꯁꯥꯗꯤ ꯂꯥꯏꯔꯤ, ꯃꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯅꯪꯒꯨꯝꯕ ꯑꯃ ꯍꯥꯠꯄꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯐꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯕꯗ ꯀꯩ ꯑꯗꯨ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯁꯤꯔꯕ ꯀꯩ ꯑꯗꯨꯒꯤ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯛꯇꯨꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ
nongma natraga nongmada aise chada thaktabana soida siba tare aina lariba mafam asida taibang midi laridana sa kaina phawba changnadaba mafam amakhakni mafam asida kuithana leiba ai sumtre aduna chingi mafam amadu oina ai sakhrage chingdadi sa su yamna leramgani aduna taibang misu sa tan malaknamgani masina pharani asumna singda oina satuna leirage haina khaladuna chingtamna chatlami asum chatpana ching adu yaure mahakna haijai mafam asida leibana hena nungaire mafam sida oina adumak leirage mafam saba jaga amada aigi ikon oirage usek oyanaga khongu makhol si taraga aigi pukning gase mathu marang haurai apam nusi kaido phaurakpagum taurare ching aduda asabu nungpak khara leiba mafam amasu leirami hingsabi nupi sina asum changsinbana nungpak adu leiba mafam adu hek yorami matam aduda nungpak adugi makhongda manam ngaduna tumliba ching aduda leiba lerembi makhoi taret aduna hingsabi muna makhoina leiba mafam adu tamna changlakpa adubu uraduna phuk hawgalai aduga launa hirai hai hingsabi karigino nangna lerembi akhoi taret na leiba phamsida changlaklibadi wafam asida hingsabi nupidu khangpre khangi mahakna hai nakhoi bu kana kana no yengbada taibung mi sumande lairembi amana khumi aikhoi mafam asigi lairembi ni nangna mafam asida changlakliba sibu karigino nangise lairembi khoibu hatna ba lakliba nacha hingsabi duna mafam adu lairiba lairembi sing adu bu yengduna mafam ase nakhoi gi nakol ni haibadi ai hana khanglude nakhoi leranguni haiba khangdabadina mafam asida aishu lege haina laklibani lairembi khoiga hingsabi na khoiga leiminabadi khak yaroi mado nang hana khangdabra lairembi amana amu karigi khangdani aikhoi bo hatke manghange haiduna khangdaba sadu laklibani itasik masigi hingsabi leisabi ni bise mafam asidagi tanthokidaba yade aikhoi miyamna thachinuna hekta phasi hoi hekta phasi aduga uzaw amada bunduna thamsi hingsabi nupi duna makhoi sina hainariba wafam adubu taraduna nade aibu phabigeno aibu mafam asigi chakho hairabasu ai chakhige aibu phabigeno yaroi nangmu phagano hingsabi na khoigi natato aisu phajana loina khangba jani na khoigi natata madudane thajagadabado aikhoi nate amana mu asum nairai mahakna hingsabi mayama puruna mafam sida laklaga aikhoi lairemi tare asibu mafam sidai tanthoruknaba hotnaraknabdi kamdongni hingsabi se nanthok hankiba yade shukyama yade nakhoi ahumna adumna thachilo aikhoina makhasomna thachilage aikhoi miyam sangduna hingsabi sibu hekta phaurasi hingsabi nupi aduna mabukningda khalli aibu lairemi makhoina phakhrabdi kamdongni thawai hingatra haina mafam asida laklaga aigi thawai uina mangma taratra aibu kamdongni lithoktu singani maikai mari ase makhoina loina koisinu leikre aibu makhoina phakhiba tare tasengna hingsabi nupi adu yamna pakhatlami sagai uba matamda mahangna phankiba masong adu lairemi sing adugi mamangdadi phanbu ngamlamde mahangna haijai aibu phabigano aigi thawai sidadi kanbiyo ai mafam ase thadokduna thuna chasakhige aibu phabigano nangbu phadanadi toklaroi asi haiduna lairemi sing aduna bulap changsilakduna hingsabi nupi adu pharami hingsabi nupi adu makhoi mayam thangduna jingadugi mafam amada puthoraklami lairemi nupi amana hai aikhoina leiba mafam aduda hingsabi nupi asibu thambadi yaroi aduna mafam asida horiba uzaw asida magu phajinduna punduna thamlasi amana amuk ai hoi masidi hekta punsilaga thamlasi lairemi khoibu usitrabdi aduni mafam asida na punsiduna lengma ngamda leibu oyukona masina nangi matik saba seirakni hingsabi nupiduna amuk saijai aibu punbigano mafam asi thadokduna ai chakhige aibu amuktan nusibiyo hingsabi na khoibu aikhoina nusiraga kari kanagdawribage nangna nathwai hingnaba haiduna nata tawribado lairembi khoina loina khangba jani nang hausik ukhong asida punduna thamlagani na punsi chupa mafam asida nang layuko asumna haiduna lairembi taret aduna matik mayai kaya ma makhoigi masadai kapthoktuna hingsabi nupi adubu uwadada phajinduna thamlami
ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯗ ꯃꯁꯥ ꯑꯃꯇ ꯂꯦꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯀꯌꯥꯗ ꯃꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨ ꯌꯦꯡꯉꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯤꯕꯨ ꯀꯔꯤꯁꯨ ꯇꯥꯕꯤꯗꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯍꯦꯛꯇ ꯊꯝꯂꯝꯃꯤꯗ꯫ ꯑꯩꯕꯨ ꯀꯔꯝꯅ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ? ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩ ꯏꯊꯟꯇꯅꯗꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒꯦ꯫ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯌꯨ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ꯫ ꯑꯗꯨꯒ ꯎ ꯑꯁꯤꯕꯨ ꯌꯥꯟꯊꯠꯍꯜꯂꯒ ꯎ ꯑꯁꯤꯕꯨ ꯌꯥꯜꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯅꯥꯟꯊꯣꯛꯂꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩ ꯆꯠꯈꯤꯒꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯈꯛꯇꯅꯤ, ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯂꯨꯗꯕ, ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ, ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯛꯄ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯝꯕꯦꯟ ꯁꯅꯥ ꯀꯧꯔꯝꯃꯤ꯫ ꯂꯝꯕꯦꯟ ꯁꯅꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯀꯅꯥꯒꯤ ꯌꯨꯝꯗ, ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯍꯨꯔꯥꯟꯕ ꯆꯪꯁꯤꯒꯦ ꯑꯩꯕꯣ? ꯉꯔꯥꯡꯅ ꯑꯋꯥꯡꯂꯣꯝꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤ, ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯨꯝꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ, ꯃꯗꯨꯗ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯅꯣ ꯑꯃꯕꯨ ꯍꯦꯛꯇ ꯍꯨꯔꯥꯜꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯂꯤꯛꯂꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯗꯨꯅ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯝꯕꯦꯟ ꯁꯅꯥ, ꯅꯪꯅ ꯍꯦꯟꯕ ꯂꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯍꯦꯜꯂꯤꯗꯀꯣ꯫ ꯏꯃꯥꯅ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ, ꯋꯥꯔꯕ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯂꯝꯕꯦꯟ ꯁꯅꯥꯅ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣ ꯄꯂꯦꯝꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯑꯩ ꯍꯤꯗꯥꯛ ꯊꯛꯆꯕ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ, ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯏ꯫ ꯑꯩ ꯋꯥꯈꯜ ꯇꯥꯏꯀꯣ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯆꯥ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈꯤꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣꯕ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯪ ꯑꯁꯦ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯍꯦꯛ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅꯤꯀꯣ꯫ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯤꯗꯀꯣ ꯉꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯔꯤꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯨ ꯂꯩꯔꯒ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯑꯁꯦ ꯆꯍꯤꯁꯨ ꯅꯧꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝꯅ ꯍꯤꯗꯥꯛꯇꯨ ꯂꯥꯏꯆꯨꯔꯕꯗꯤ ꯅꯪꯕꯨ ꯌꯥꯔꯔꯣꯏꯅꯦ꯫ ꯆꯨꯝꯃꯤ, ꯑꯩꯁꯦ ꯏꯃꯥꯅ ꯊꯥꯕꯨꯝ 15 ꯁꯣꯏꯔꯦ, 10 ꯍꯥꯏꯒꯗꯕꯅꯤ꯫ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯔꯒ ꯄꯣꯛꯆꯈꯤꯕ ꯅꯆꯥꯅꯤ꯫ ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ? ꯃꯤꯁꯛꯇꯨ ꯇꯥꯛꯎ, ꯅꯆꯥ ꯇꯧꯒꯦ꯫ ꯃꯈꯣꯏꯅꯤ ꯏꯃꯥꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯃꯆꯥ ꯄꯥꯈꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯍꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯁꯣꯏꯔꯣꯜꯂꯣ꯫ ꯍꯤꯗꯥꯛ ꯑꯗꯨ ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯌꯧ ꯐꯥꯎ ꯊꯛꯆꯤꯜꯂꯦ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯉꯥꯎꯕꯒꯤ ꯃꯌꯥꯏꯅ ꯅꯁꯥ ꯅꯊꯟꯗ ꯐꯥꯎꯕ ꯆꯨꯝꯅ ꯐꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯎꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯁꯨ ꯃꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯀꯒꯥꯏꯗꯅ꯫ ꯏꯕꯨꯡꯉꯣ, ꯅꯪꯒ ꯃꯤꯒꯤ ꯃꯆꯥꯒ ꯈꯛ ꯆꯪꯉꯝꯅꯕ ꯌꯥꯔꯣꯏ꯫ ꯃꯤꯒꯤ ꯃꯆꯥꯅꯅꯦ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯛꯀꯅꯤ꯫ ꯍꯦ ꯔꯩꯃꯥ, ꯀꯔꯤ ꯋꯥꯅꯣ ꯃꯗꯨꯕꯣ? ꯑꯩꯕꯨ ꯊꯧꯅꯥ ꯐꯩ ꯍꯥꯏꯗꯅ ꯊꯥꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯏꯟꯗ꯭ꯔꯤ? ꯑꯩꯅ ꯍꯤꯗꯥꯛ ꯑꯁꯦ ꯊꯛꯂꯅꯨ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯂꯦ꯫ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯏꯜꯂꯝꯂꯣꯏ? ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯇꯞꯅ ꯊꯛꯄ ꯍꯜꯂꯗꯕꯅꯤ꯫ ꯑꯩꯁꯦ ꯅꯆꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯁꯛꯇꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯁꯛꯅꯤ꯫ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯊꯛꯃꯟꯕꯗꯒꯤ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈꯤꯕꯅꯤ꯫
Ima ithantana nangbu chawnaba yoklakibani. Adubu chawrba matam asidana hidakta laizurab mi ama oidu leire. Nangsu napagi matu inakrage haribro. Wai asi haiduna Ibetondu kapchai Lamen Sanana ngauri khumi. Aidi kari dobugi sijaruni ma. Imabu nungaina thamgidoine. Ima ai ngakta pothakige. Pothau. Napunsiduna loidri phawba. Nang pothadu layuko nang layu nang. Asumna hairamduna mafam adudagi thokirami. Nimit kharanigi matungdani Lamen Sanasu handak marak asidadi mahaki hidak thakpadu khara hallami matang asida Ibetona mabukningda khalli. Aigi isa nupase handakti mahaki hidak thakpase kharadi halaklese. Matang asida pakhon siduna thabak sualhawdaba yade. Asumna sum tawrabadi aigi isase pungmang butare. Chingda satlaga oin yalhalurage. Mama aina haiba inbri yenglake. Ibetona masanupabu yengduna hairei. Imagi lamhen sana ngasidi nangonda ima wamta haige. Kari wano ima. Nang ni thak-thaktana leiringe sidane chingda satuna uamuta yalamu pangchaw-chawbu unatrabasu yani. Chingda yaluchu haiba. Ima kari tawbagino udo kari tawge haribano. Yanda yaluso nangna yanduna yum asida pubu puraklabadine khaidokduna singoinabasu hendokna yagani. Isade maramokpani amukta chalo. Aibu tandi thokna tangtrida. Ima ai yamna wani haiba chatpa tali. Waroi u amakak yanbada waba haunade se imanane insang ahauba ma thongbiramgadoini. Insang ahauba haiba ima hauju ayuk thongadoiro. Nate ayuksidane nangna uyama chatluro udubu puduna yumsida halau. Nangna udubu hek yumsida puraklabadi imana horen numidang ase insang ahauba ma hekta thonglaga hauna pisagadoribanine. Lamen Sanana mabukningda khalli. Hoida imana haibu wase masimudi yakrage. Horen numidang insang ahauba masu chaba phangdoine. Hoima nasai chasarage. Asi haiduna mahangna chingda uyan masatpada puba yaba se makai kusu khulai thangsingbu puduna chatlami asum chatpana chingadu yori. Masado warduna urum langmo pamamada phamduna potharami mahangna khalli. Aina numit khudingi atana hidak thakpa hidak lawu chatpadi karisu wade aduga chinga sitamna chatpasidi yam waini. Sumbai kansida hidak mahido khara thaklabadi Sangase, pungtik tekalakadabani. Aibu, thakti ningkhredako. Ngak phamlaba tungda amu hawgatuna chingadugi manungda changsinba hawkre. Mamit aduna yanba yaba u amu thirami. Karama uno, aina yangadoriba sibo. Kayam chawba yalaga yani aibo. Asumna, makhatana chingadugi manungda changsilami. Sumdana, u amada phasinu lairiba hingsabi nupi aduna mahangna lairiba maike dumda taibang nupa mo laklibdu urami. Taibami adubu ubada mabukningda haraujarami. Nungaireda matam kuinadagi aina mafam asida taibami lakpra haina wana khanglambado ngasidi lakli. Masida lakliba nupase nanthok ankiba yade aina mabu moithem tawrage. Aigi nak asida kausinuna usibu yalhange. Asumna khanduna laikre taibami aduna mahaki manakta asum naksilaklabada mahakna kawi. Ho taibangmi aigi tinga mukta pangmirero lao. Wapam masibu tabada Lamen Sana chatlambadu chap lepi aduga mamit aduna akoibadu koyang yengi. Kanano nupi ma wangang libusibo kadomda libusano. Kanano hingsabi nupiduna amuka swailei. Ho taibangmi aigi tinga mukta pangmirero lao ai sida laye. Mahakna asumna ani ahumlak hairabada Lamen Sanana hingsabi nupi adubu urami. Kanano side masibu taibangmira. Mandeda machini supali mana sisu yam sangi. Hingsabi kaina hainabado oiraba chala aibu mafam asi thadokduna halobuna chunggodoribra. Hingsabi nupiduna aigi tenga mukta pangbiyo ainasu nangina teng pangjage aibu mafam asidagi amukta lathokpiyo. Mahakna sumna kanna haijarabada Lamen Sanana mahaki manakta changsili aduga hai.
ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯌꯨ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯍꯥꯛꯅ ꯎꯗꯨꯗ ꯐꯖꯅ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯤꯗꯨꯟ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯤ ꯎꯁꯦ ꯑꯃꯨꯛꯇ ꯌꯥꯟꯕꯤꯌꯨ ꯅꯪꯅ ꯎꯁꯤꯕꯨ ꯌꯥꯟꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯑꯩ ꯄꯥꯡꯒꯦ ꯐꯔꯦ ꯑꯩꯅ ꯅꯪꯕꯨ ꯂꯧꯊꯣꯛꯄꯤꯔꯒꯦ ꯅꯪꯕꯨ ꯂꯧꯊꯣꯛꯂꯕ ꯇꯨꯡꯗ ꯑꯩꯒꯤ ꯇꯦꯡꯗꯤ ꯄꯥꯡꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯎ ꯑꯗꯨꯕꯨ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯍꯤꯡꯁꯥꯕꯤꯗꯨꯕꯨ ꯎ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯎ ꯑꯁꯤꯕꯨ ꯌꯥꯜꯍꯟꯗꯨꯅ ꯅꯪꯕꯨ ꯃꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯊꯣꯛꯂꯕꯗꯤ ꯎ ꯑꯁꯤꯗ ꯑꯌꯥꯟꯕ ꯈꯨꯗꯤꯡꯒꯤ ꯅꯪ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯍꯥꯏꯕꯗꯣ ꯐꯥꯎꯕ ꯑꯣꯏꯌꯨ ꯅꯨꯡꯁꯤꯕꯅ ꯌꯣꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯁꯦꯠꯗꯣꯛ ꯈꯥꯏꯗꯣꯛꯅꯕ ꯉꯝꯗꯕ ꯑꯣꯏꯌꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯇ ꯍꯤꯡꯁꯥꯕꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯑꯣꯏꯌꯨꯀꯣ ꯂꯝꯍꯦꯟ ꯁꯅꯥꯅ ꯎ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪꯅ ꯑꯌꯥꯟꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯁꯥꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯗ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯎꯖꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯟꯕ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯎ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯍꯦꯛ ꯊꯟꯈꯤꯔꯝꯃꯤ ꯂꯝꯍꯦꯟ ꯁꯅꯥꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯤꯕꯁꯤꯕꯨ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛꯋꯥꯏꯗ ꯊꯦꯡꯅꯈꯤꯕꯗ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯤ ꯌꯧꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕ ꯐꯔꯦ ꯎ ꯑꯁꯤꯕꯨ ꯊꯨꯅ ꯌꯥꯟꯗꯨꯅ ꯀꯛꯂꯒꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒꯦ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯝꯃꯨꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯨꯅ ꯂꯧꯊꯣꯛꯄꯤꯌꯨꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯂꯣꯏꯗꯧꯔꯦ ꯎꯁꯤ ꯌꯥꯟꯕ ꯂꯣꯏꯗꯧꯔꯦ ꯋꯥꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯈꯣꯀꯣ ꯑꯩ ꯊꯨꯅ ꯌꯥꯟꯒꯦ ꯎꯖꯥꯎ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯌꯥꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯟꯕ ꯂꯣꯏꯔꯦ ꯆꯥꯎꯔꯕ ꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯎꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯤ ꯂꯝꯍꯦꯟ ꯁꯅꯥꯅ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯧꯊꯣꯛꯂꯦ ꯅꯪꯒꯤ ꯑꯋꯥꯕ ꯐꯔꯦ ꯑꯩꯒ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯅꯤꯡꯂꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯅꯪꯇꯅ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯂꯝꯍꯦꯟ ꯁꯅꯥꯅ ꯍꯤꯡꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯦ ꯏꯕꯦꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯅ ꯄꯨꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯎꯔꯝꯃꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯃꯀꯣꯛ ꯑꯁꯤꯗ ꯃꯆꯤ ꯑꯅꯤꯁꯨ ꯄꯥꯜꯂꯤ ꯃꯅꯥ ꯑꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯇ ꯃꯃꯥꯡꯗꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯪꯉꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯤꯗ ꯂꯝꯍꯦꯟ ꯁꯅꯥꯅ ꯈꯨꯝꯃꯤ ꯏꯃꯥ ꯃꯍꯥꯛꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯆꯥꯒꯤ ꯅꯨꯄꯤꯅꯤ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯐꯖꯅ ꯃꯍꯥꯛꯄꯨ ꯇꯧꯍꯟꯈꯤ ꯀꯔꯤ ꯍꯥꯏꯕ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯅꯨꯄꯤꯔꯣ ꯏꯁꯥꯅ ꯄꯨꯔꯛꯅꯤꯡꯕ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯒꯦꯔꯥ ꯃꯈꯣꯡ ꯇꯦꯛꯄꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯃꯄꯨꯔꯛꯎ ꯏꯃꯥ ꯌꯥꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯄꯨ ꯃꯤꯔꯩꯃꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯗꯨꯕꯣ ꯃꯍꯥꯛꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯁꯤꯒꯤ ꯆꯥꯛ ꯑꯁꯦ ꯏꯃꯥꯅ ꯉꯟꯅ ꯊꯣꯡꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯁꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯗ ꯏꯕꯦꯇꯣꯟꯅ ꯍꯥꯏꯍꯧꯏ ꯑꯍꯩ ꯅꯪꯕꯨ ꯆꯤꯡꯗ ꯎ ꯌꯥꯝꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯎ ꯌꯥꯝꯅ ꯆꯠꯈ꯭ꯔꯒ ꯎꯗꯤ ꯄꯨꯔꯛꯇꯅ ꯃꯁꯛ ꯃꯆꯥ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯀꯣ
Ibeton tasengna maki wakhaldu langtaknarami. Lebak makhada phamthai aduga mu wakhal khali. Nupi ase taibang mi ama sungnat nate. Ai san pasina jingdu uyam satpaduda masi hingsabi manmi nupi sina moi them tawduna ai san pasibu phaduna matung idin masoina oigani. Mahakna ai amata puksaba isanu pasi thamoibu pungsum sumdu lekre. Kuisingkrabadi ai sase soina ngaudan sakhibu tare. Khangani horeni midang asida hingsabi manmi nupi sibu aina thangna thinun hatke. Asumna hingsabi nupi adubu mahakna hatlage haina chop yuna khankirami. Imungdani lamben sanana magi nupi adubu yengduna hai. Ihe aidi kaubu kawi nangi naming hujik babu khangje nupi nangi namingbu kari kaubage. Hingsabi nupi duna khumi aigi iming leite makoi naibu hingsabi haina dum kawi. Hoida hingsabi karusu dum nungsi aina nangbu nushi na kawi. Tari bro hingsabi. Asumna wari kaya saduna makoi ani noklami. Chakhumna sak thong libi Ibetona nokliba dubu tarami mahakti mabungningda yamna saunimu phawrami. Yadunu yengone nokna nungaina leiba ka sasaini. No na kayam kuina nokduna leiba ngamge do ai yenge ai isanu pase pumang hek mangi dako. Thongliba sak adubu loiraduna masanu pabu kawi. Hoi magi bungo lamhen sana imana sak loire. Nangi nupi du puraga lau chak ase chathokminararo. Lamhen sanana taraduna magi nupi bu yengduna hai. Nupi imana chak loire aikoi ni saurasi nangmu karisu wahaloida yumsigi wai sitba wai teiba phi suba chak thongba pumlamakse imada loina tawhangadoini aduga nangbuda nungaina thamgadoribani. Makhoi ani do sakhumna sanglai chak saba hawi hingsabi nupi adudi magi chak saru adubu zara zara yamthuna chasilami. Lamben sanana magi nupi sak yausilaktabada uraduna mamada hai. Ima chaka leitrabo namau nupi sak saru asibu khajikta thiribasibu karigino. Hingsabi nupi duna ima aidi sak yamna sai ai sa okchi chak hapo. Ibetona chak haiba chak se imagi saruk asidagi hena leitrene. Lamhen sanana imagi saruk to aduina pijakhrasi imadi chadrabasu yai lamlagana muk thongo. Asi haidun mamagi sak saruk adubu magi nupida loina pijarami makoi ni sak saba loiraduna hakwatkhre. Ibetona khalli yada mathibong larbun yengone mi ani sak saruk asibu matana loina chathoi haiwani chak to bora ma charabanina tumbudi nungairani ngana tumuko ngana tumu horendi nang sibu soidrabanina. Asumna matamna sum hausinkhibana ahingi matam haibadu yaurakli. Lamhen sana amadi hingsabi nupi adudi phajana khoktuna tumli. Ibetona tumlamde makhoi anise phajana tumlamale tapna sangsinduna hekta hatlurake. Asi khanduna haugalai aduga tapna sangsinba hawi. Makhut aduda pairiba machin tumba thangaduna chena pairi. Asum changsilakpana hingsabi nupi aduna tumliba phamung mapadu yaure. Makhuta pairiba thangaduna hingsabi nupi adugi mathabakta thumna thilami. Amuk sathokuna amukusu thinjilami adumna tawbududa hingsabi nupi du khudak aduda sikhirami. Ibetona masanu pahnam hinsanagi nupi hingsabi du hatlare tanjaduda lamhen sanana mikap tholai mamana tawi mataw adubu uraduna. Ima karino imana tawbiribadu namu nupi sibu thangna thinduna hatlaba. Imagi bungo mase taibang minate mahak hingsabi ni hingsabi mahak ni sab moi them tawduna phabani mahak di yumasida makhatana leiba thoklabadi aikoi pumba siba tarene. Asumna wafam kaya mahaiduna masanupa du wakhal tana mu hotnarami kona thangda lamhen sana wakhal taraklami. Mahakida leiba nupi asi hingsabi nupi na haiba khanglaklami. Hingsabi nupi adugi asiba hachang adubu mama masanina mapalda thangdoklami mafam saba ma yenglaga lebak tawduna phumjinuna thamkhirami.